Hello ma'am sidi koi macagi baba Guwahati da laani ado mase airport yaurakre haibadi Guwahati airport yaurakre bako pung 10:50 flight orini bako hauzik pung 12 tare aduga hauzik gari phadagi tawri asiga laknabagi ko ado macha koi di ngairambani ado chiche su chakana honari bako chiche oidi hospital chakada bangasi se report lawgadaba ado ngairi do mak lakbagi harauba plus Eigi birthday ki advance ki photo shoot pura lagturi ado yauraga myam da su ucherake macha su luzabi ba loire mapa lagtore aina luza thopire aduga mapa na macha sina kawramba dry na ma yam thawai wazabani ado yengba haiduni akhoi macha na ningzingbra kawbra haidopa tha ama hena lapthorakpanina angang na kawrambani sini ma na khalli se ko wachari bako thawai nungai se tri bako kawraga di ba nungai ro de bako ado yengsiba yaura ga pamba ya bra da bra do ai video sim namtala ke ado bisu kada asma la to ni khara nungai ni ana la to lo sin ko ai wa ba hai bu loe ba ko pana ba lakna ba phana ba da stui ko ngo san sa ga chat la bani na ko doi di kaino mata ni maya da nan san de taw ni aduni ngasi se khoi gi ma bo wi da su chat ke taw ni ko mai me che wa ti da lai ba do aduga sunung tin wairam se thoke tawbane ba ko kuina leroi da badina ma lai ngai sida ngasi nung tin na ma su potha jara ga chara tha ga potha ra ga doi matung da kitang indara ga thoke tawbani lapna driver si dai narang gi da oi doi ne ba ko aduga ima ka makhya su koyamba chaningi koi ma cha yaw budagi chatri mamang ta ke tawbu do yam pikmal lamina pu nu aroi na pudre macha yaw tu mamang ka di sum khuramani da na ai macha yaw ga suam ta khuram ba ko ado koi isam chin gi di khuram ba chare da se khalli mi ka tani lai doi se atai di koi roi pencil chat ke di khalli aduga su mamang da su chatlo de nungai te po chei sum yeng ningi ba ko aho ma chaw ma phom de phom ma chat pa se po chei aho ma chaw yeng ba hai se nungai de na ko size rang sawin da ne ka ka that kore sam se matan mamang se yam tala aba ado tala pot ko thiman da ko ina size ne ka option la ge na do size ne option la buda sang mana da ne manung ma cha se khang ma ngam be ba ado ga no na ka that le ko kan lu ru ni da sam se ba ta ya ja ko ko ba nu mi ta sam ba za ta wai ne te ya ta ba ni no ma la ri pha za na ta rak pa ni ba oi ta ne ba mo to na tra to ba ni adu mai na aduga samlik pa se amam ne am ngai ak te program chala ko ko lo pa da phana ki ra su phana bhaza ba se su sam ni hairstyle bhaza tra di bhaza do wa li hai ta re na tra sam si su yam na ma thau ne bu kwa adu do na ai so sam order do shala ga hair wig bhaza ba am tang tham ge na khalli tham su tham ga ni ai yam pa ne sam si jam ta ra ga sang ga ha do ga chat pa do kwa ha do pa ta ga pon sal ba su bhaza ba ni ha do ga do na ai su thầm gani mẹ tiêu thế mà chắc bà hai bro chắc su lồi bà cái mà này re lồi re tu bà cái phone tao bị ghé cái tông ở bên hông vậy cô ado mẹ hair wig gumba lâu bê se Manipur da kadai dagi kamai na kana da lâu bano do ai mafam do khang da bani na lâu bê sung ngap da bani ado ka program acho bê su thok bana tamina asum lâu da bahai tare do myam ai ngasi video se uraga myam su khangbi ba yauraga di ko ai Instagram da orasu message amta thabi o kaida phangani khotkani karam badana phagani sum khang ba yauraga di haibi o ko ai su khang de kadai da leibano kamaina order tawduino mafam khang da banina tha pa su gari tong e tharak pata ngai e traffic jam oi dra gadi thona yaurakani akhoi mamang lakpada di puja mata moi ni am poi chang khe ada as kuding seloi da ba iti as phana jar su kwa angang se pana ba da ko isa senoi khat ba su ngam be mi ne cha salu cha ba so the disa ba puna ma pana bada sena bada so real size phang da bai se isa so i hai na tra tang ma tam cha na real stock ba si ma thau ni ba sa wa han ba se isa se sok chal ni na
ꯀꯔꯤꯗꯧꯔꯤꯅꯣ ꯁꯤꯕꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯨꯛ ꯊꯠꯇꯅ ꯀꯥꯗꯩꯒ ꯂꯦꯞꯇꯩꯒ ꯄꯥꯏꯗꯩꯒ ꯑꯩꯗꯤꯀꯣ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯆꯦꯅ ꯃꯅꯥꯎꯄꯥ ꯂꯥꯛꯇꯣꯔꯦ ꯍꯥꯏꯅ ꯉꯥ ꯑꯇꯥꯎꯕ ꯍꯥꯎꯅ ꯊꯣꯡꯗꯔꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯦ ꯂꯣꯏꯔꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯁꯦ ꯉꯥ ꯑꯇꯥꯎꯕ ꯆꯥꯕꯒꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦꯕꯀꯣ ꯑꯁꯤꯗꯅ ꯑꯃꯨꯛ ꯃꯔꯤꯡꯈꯥ ꯂꯩꯔꯦ ꯑꯇꯩ ꯑꯃꯨꯛ ꯀꯩ ꯁꯂꯥꯠ ꯑꯃ ꯇꯧꯔꯅꯤ ꯃꯥꯆꯧꯕꯤꯗ ꯄꯥꯝꯕꯤꯌꯨ ꯍꯥꯏꯅꯅꯦ ꯐꯨꯔꯤꯠꯀ ꯆꯤꯡꯉꯤꯕ ꯑꯗꯨꯒ ꯌꯦꯡꯉꯨ ꯈꯠꯂꯛꯏꯕ ꯁꯛꯁꯦ ꯎ ꯐꯪꯗꯦꯅꯦ ꯁꯛ ꯎ ꯐꯪꯗꯦꯅꯦ ꯃꯝꯃꯤꯅꯦ ꯑꯣ ꯏꯁꯄ꯭ꯔꯃꯨ ꯀꯥꯏꯅ ꯊꯑꯣꯏꯅ ꯃꯈꯨꯠꯁꯦ ꯐꯨꯔꯤꯠ ꯄꯥꯏꯔꯒꯅꯦ ꯆꯤꯡꯉꯤꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯝꯕꯥ ꯇꯧꯔꯝꯃꯤ ꯅꯨꯡꯁꯤꯔꯦ ꯐꯣꯟ ꯃꯦꯠꯄꯗ ꯃꯥꯁꯦ ꯌꯦꯡꯍꯧꯗ꯭ꯔꯕ ꯃꯅꯤꯡꯗꯒꯤ ꯁꯨꯃꯥꯏꯅ ꯆꯤꯡꯉꯩ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯎꯁꯤꯅꯤ ꯃꯃꯥ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯣꯏꯕ ꯍꯔꯥꯎꯕꯗꯣ ꯄꯥꯝꯕꯤꯔꯦ ꯑꯗ ꯑꯩꯈꯣꯏ ꯃꯆꯥ ꯕꯕꯥ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯀꯦ ꯍꯥꯏꯅ ꯆꯪꯉꯤ ꯃꯄꯥ ꯂꯥꯛꯑꯒ ꯁꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒꯦ ꯂꯥꯝꯁꯨ ꯂꯥꯝꯅ ꯉꯥꯏꯖꯔꯦ ꯃꯊꯣꯟꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏ ꯃꯃꯥꯕꯨꯗꯤ ꯄꯤꯖꯔꯦ ꯑꯩꯈꯣꯏ ꯃꯤꯌꯥꯒ ꯑꯩꯈꯣꯏ ꯃꯆꯥꯒ ꯐꯨꯔꯤꯠ ꯆꯞ ꯃꯥꯟꯅꯕꯩ ꯅꯨꯡꯁꯤꯔꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛꯅꯦ ꯐ꯭ꯔꯣꯛ ꯑꯣꯏꯅ ꯌꯥꯗꯕ ꯑꯁꯦꯡꯕꯗꯤ ꯐ꯭ꯔꯣꯛꯅꯦ ꯍꯥꯏꯅ ꯄꯤꯔꯛꯏꯅꯦ ꯗ꯭ꯔꯦꯁꯅꯦ ꯍꯥꯏꯅ ꯄꯤꯔꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯆꯥꯗꯅ ꯇꯣꯞ ꯑꯣꯏꯅ ꯑꯣꯏꯔꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯕꯕꯥ ꯎꯕꯔꯣ ꯇꯧꯁꯤ ꯎꯕꯁꯦ ꯕꯕꯥ ꯎꯕꯔꯣ ꯕꯕꯥ ꯎꯕꯔꯣ ꯕꯕꯥ ꯎꯕꯔꯣ ꯕꯕꯥ ꯉꯥꯏꯔꯤ ꯕꯕꯥ ꯌꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯧꯔꯛꯇꯣꯔꯦ ꯃꯤꯅꯤꯠ 5 ꯂꯩꯔꯒꯗꯤ ꯌꯧꯔꯛꯑꯅꯤ ꯑꯩ ꯀꯨꯝꯊꯔꯛꯑꯦ ꯇꯥꯃꯣ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ ꯍꯔꯥꯎꯕꯗ ꯁꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯆꯥꯗꯩ ꯃꯊꯛꯇꯩ ꯃꯣꯏ ꯏ ꯀꯥꯎꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯗꯒꯤ ꯆꯪꯉꯒ ꯆꯥꯛ ꯆꯥꯔꯨꯔꯅꯤ ꯍꯣꯏꯅ ꯍꯣꯏ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯄꯨꯠꯂꯧ ꯀꯩꯗꯧ ꯌꯦꯡꯒꯦ ꯑꯝꯇ ꯃꯑꯣꯡꯗꯣ ꯇꯥꯈ꯭ꯔꯦ ꯑꯝꯇ ꯁꯛꯇꯣ ꯅꯨꯡꯍꯟꯈꯣ ꯅꯈꯣꯏꯅꯦ ꯀꯩꯅꯣ ꯕꯕꯥꯅꯤꯅꯦ ꯃꯁꯛꯁꯦ ꯌꯦꯡꯉꯤꯁꯦ ꯌꯦꯡꯉꯨꯅꯦ ꯌꯦꯡꯒꯦꯅꯦ ꯈꯪꯉꯤꯅꯦ ꯅꯣꯛꯂꯛꯏꯅꯦ ꯑꯃꯨꯛ ꯑꯗꯨ ꯅꯣꯛꯏꯅꯦ ꯈꯪꯉꯤꯅꯦ ꯁꯤꯡꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯥꯎꯔꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯕꯕꯥ ꯀꯥꯎꯗꯕꯅꯤ ꯑꯩꯈꯣই ꯃꯆꯥ ꯈꯪꯕꯅꯤ ꯑꯩꯅ ꯃꯝꯕꯅ ꯁ꯭ꯋꯥꯏꯁꯤꯅ ꯑꯃ ꯌꯦꯡꯒꯦꯗꯁꯦ ꯏꯁ ꯀꯥꯎꯔꯝꯗꯦ ꯁꯦ ꯎꯔꯕꯁꯦ ꯃꯄꯥ ꯀꯥꯎꯔꯗꯤ ꯂꯣꯏꯔꯦꯗꯅ ꯅꯠꯇ꯭ꯔꯥ ꯃꯄꯥꯅ ꯋꯥꯖꯩꯕꯁꯨ ꯀꯥꯎꯔꯝꯕꯅꯤ ꯌꯥ ꯇꯧꯔꯤꯁꯦ ꯆꯥꯛ ꯆꯥꯊꯣꯛꯔꯛꯀꯦ ꯉꯥꯎꯔꯤ ꯁꯤꯅ ꯊꯨꯝꯂꯤꯁꯤꯅ ꯍꯥꯎꯕꯅꯦꯕ ꯑꯁꯤꯟꯕꯗꯩꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯀꯩꯝ ꯄꯨꯕꯤꯔꯛꯀꯅꯣ ꯍꯩꯇꯨꯞ ꯑꯆꯥꯔ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯍꯩꯇꯨꯞ ꯑꯆꯥꯔꯁꯦ ꯈꯔ ꯇꯧꯔꯛꯑꯦ ꯑꯁꯦ ꯑꯃꯗꯨꯅ ꯀꯩꯅꯣ ꯆꯐꯣꯅ ꯆꯥꯔ ꯀꯩꯅꯣꯒ ꯌꯥꯎꯔꯤ ꯁꯤ ꯑꯉꯥꯡꯕꯤꯁꯦ ꯍꯥꯒꯦꯗꯤ ꯇꯧꯕꯅꯤ ꯆꯥꯕ ꯃꯇꯝꯗ ꯁꯤ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝꯁꯦ ꯀꯂꯔꯁꯤꯒꯤ ꯑꯩ ꯔꯥꯅꯤ ꯁꯤ ꯃꯆꯨꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯨ ꯇꯩꯕ ꯐꯖꯗꯧ ꯃꯥꯟꯗ꯭ꯔꯥ ꯑꯁꯤ ꯆꯥꯕꯗ ꯍꯥꯕꯅꯤ ꯁꯤꯗ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯦ ꯁꯤꯅ ꯌꯦꯟ ꯁꯤꯡꯖꯨ ꯌꯦꯟ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯃꯃꯥꯡꯗ ꯍꯥꯄꯛꯄꯗꯨꯗꯤ ꯌꯥꯝ ꯍꯥꯎ ꯌꯧꯗꯦ ꯃꯅꯝ ꯑꯃ ꯏꯅꯝ ꯅꯝꯃꯦꯕꯀꯣ ꯑꯁꯤꯁꯤꯅ ꯍꯥꯎꯋꯤ ꯈꯪꯕꯩ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯆꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯂꯤꯞꯁꯇꯤꯛ ꯇꯥꯔꯒ ꯉꯥꯡꯕ꯭ꯔꯥ ꯉꯥꯡꯗꯦ ꯉꯥꯡꯒꯗꯧꯕꯗꯤ ꯆꯨꯁꯟꯗꯦ ꯕꯤꯠꯔꯨꯠ ꯃꯆꯨꯅꯦꯕ ꯑꯩꯈꯣꯏ ꯃꯆꯥ ꯐꯨꯔꯤꯠꯅꯦ ꯍꯥꯏꯅ ꯄꯥꯏꯔ ꯌꯦꯡꯉꯤ ꯕꯨꯕꯣꯛꯅ ꯂꯩꯔꯛꯏꯕꯀꯣ ꯑꯗꯩ ꯑꯃ ꯂꯨꯝꯒꯅꯤꯅꯦ ꯍꯣꯏ ꯀꯣꯏ ꯆꯠꯄꯗ ꯁꯦꯠꯅꯕ ꯗꯥꯏꯃꯟ ꯌꯦꯡꯍꯜꯂꯛꯀꯦ ꯗꯥꯏꯃꯟ ꯑꯗꯨꯒ ꯌꯥꯎꯔꯕ ꯗꯥꯏꯃꯟꯗꯣ ꯀꯩꯅꯣ ꯃꯥ ꯑꯗꯨꯒ ꯌꯥꯎꯋꯦ ꯑꯩꯅ ꯎꯁꯤꯠꯇꯕꯤꯗ ꯍꯥꯏꯔꯒ ꯌꯥꯎꯔꯝꯗꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯗꯥꯏꯃꯟ ꯑꯃꯁꯨ ꯄꯨꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯠꯂꯤꯁꯦ ꯑꯣꯠꯂꯦꯗ ꯏꯕꯨꯡꯉꯣ ꯑꯃꯅ ꯑꯃꯨꯛ ꯅꯨꯡ ꯄꯣꯔꯛꯑꯦ ꯑꯃꯗꯨꯅ ꯑꯣ ꯑꯠꯆꯥ ꯌꯥꯝꯅ ꯂꯩꯔꯣ ꯗꯥꯏꯃꯟꯗꯣ ꯑꯃ ꯂꯦꯞꯄꯤ ꯆꯪꯕ ꯃꯊꯟꯇ ꯗꯥꯏꯃꯟ ꯌꯦꯡꯉꯣ ꯋꯥꯎꯅꯤꯅ ꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛꯅꯤ ꯑꯦꯛꯖꯦꯛ
ꯑꯁ ꯃꯆꯨꯗꯣ ꯑꯝꯇ ꯎꯠꯍꯧꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯐꯖꯗ꯭ꯔꯥ ꯃꯆꯨꯁꯦ ꯗ꯭ꯔꯣꯞ ꯁꯤꯁ ꯈꯨꯗꯣꯞꯀ ꯃꯤ ꯁꯦ ꯈꯨꯠꯁꯤꯒꯤꯅꯦꯕ ꯑꯩꯅ ꯁꯥꯗꯣꯏꯗꯣ ꯏꯃꯦꯖꯤꯟ ꯇꯧꯔꯦ ꯌꯦꯡꯉꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯐꯣꯟꯗꯨꯒ ꯀꯃꯥꯏꯅ ꯇꯧꯋꯦ ꯈꯨꯊꯥꯁꯤꯅꯒ ꯊꯤꯕꯁꯤꯗꯤ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯇꯧꯈꯤꯕꯗꯣ ꯃꯩ ꯀꯩ ꯍꯥꯏ ꯏꯆꯥꯅꯨꯄꯤꯒꯤ ꯄꯣꯛꯈꯤꯕꯗꯣ ꯁꯤꯌꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯄꯣꯛꯈꯤꯕꯅꯤ ꯑꯃꯁꯨ ꯀꯟ ꯆꯪꯍꯧꯔꯤ ꯑꯩꯅ ꯅꯨꯡ ꯑꯃꯁꯨ ꯀꯣ ꯖꯤꯞ ꯂꯥꯛꯄꯗ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯅ ꯆꯦꯟꯕꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯗꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯅꯨꯡꯒꯤ ꯁꯥꯏꯖ ꯀꯂꯔ ꯗꯤꯖꯥꯏꯟ ꯐꯪꯗꯦꯕꯀꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯔꯣ ꯂꯥꯛꯑꯣ ꯇꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯇꯨ ꯂꯥꯛꯑꯣ 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 ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯃꯌꯥꯝ ꯐꯪꯗꯦ ꯑꯄꯥꯝꯕ ꯀꯂꯔ ꯗꯤꯖꯥꯏꯟ ꯁꯥꯏꯖ ꯀꯩꯀꯥ ꯍꯥꯏꯕꯗꯤ ꯅꯨꯡꯒꯤ ꯁꯦꯞ ꯀꯩꯀꯥꯡ ꯑꯣꯏꯕꯁꯦꯀꯣ ꯑꯁꯤꯗꯤ ꯑꯇꯩꯁꯨ ꯐꯪꯗ꯭ꯔꯦ ꯁꯦ ꯐꯪꯗꯕꯒꯤꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯦꯜꯂꯒ ꯊꯑꯣꯏꯅꯤꯀꯣ ꯑꯩꯅ ꯄꯥꯝꯃꯟꯕꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯗꯣꯏꯅꯤ ꯁꯤꯒꯤ ꯈꯨꯠꯁꯦ ꯍꯔꯥꯎꯋꯦ ꯅꯨꯡꯁꯨ ꯎꯕꯗ ꯊꯃꯣꯏꯅ ꯇꯥꯕ ꯑꯃ ꯐꯪꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤꯗꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯑꯝꯇ ꯊꯥꯡꯒꯠꯂꯛꯇꯕꯅꯤ ꯑꯗꯣ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯈꯤꯕ ꯑꯗꯨꯏ ꯃꯊꯛꯇ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯅꯁꯨ ꯂꯩꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯇꯧꯅꯤꯡꯕꯁꯨ ꯐꯥꯎꯗꯕ ꯅꯣꯡꯒ ꯆꯨꯕꯅꯦ ꯆꯕꯤꯠ ꯕꯤꯠ ꯌꯥꯎꯗꯕꯗꯣꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯦ ꯕꯕꯤꯅꯥ ꯍꯣꯏ ꯂꯥꯛꯇꯅ ꯆꯥꯒ ꯊꯛꯃꯤꯟꯅꯔ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯗꯤ ꯑꯗꯨꯝ ꯇꯧꯈꯤ ꯆꯦ ꯕꯕꯤꯅꯥ ꯀꯣꯏꯔꯛꯇꯅ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛꯇꯤꯀꯣ ꯑꯩ ꯅꯨꯄꯥꯅꯁꯨ ꯕꯥꯔꯗꯦ ꯃꯃꯥꯡꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯀꯔꯤꯝꯁꯨ ꯄꯤꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯒꯤꯐ്ꯠꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛ ꯈꯤꯇꯪ ꯊꯠꯆꯒꯦ ꯋꯥꯔꯧꯕꯤꯗꯨꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯗꯤꯁꯥꯅꯣ ꯄꯥꯁꯇꯥꯁꯤꯅ 100% ꯔꯨꯝ ꯋꯤꯠ 0 ꯀꯣꯂꯦꯁꯇꯦꯔꯣꯜ ꯇ꯭ꯔꯥꯟꯁꯐꯦꯠ ꯐ꯭ꯔꯤ ꯑꯣꯏ ꯑꯗꯨꯒ ꯄꯔꯐꯦꯛ 7 ꯁꯥꯏꯖ ꯑꯣꯏ 100% ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯕꯀꯣ ꯃꯥꯏꯗꯥꯅ ꯁꯦꯝꯕ ꯄꯥꯁꯇꯥꯗꯨꯁꯨ ꯅꯠꯇꯦ ꯑꯁꯤ ꯃꯇꯦꯛ ꯑꯃ ꯃꯌꯥꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯗꯤꯁꯥꯅꯣ ꯄꯥꯁꯇꯥꯁꯦ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯁꯣꯏꯗꯅ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯪꯉꯒ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯌꯨ ꯑꯩꯒꯤ ꯒꯤꯐꯠꯁꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯦ iPhone 17 ꯑꯣꯏꯅ ꯄꯤꯕꯤꯔꯦ ꯑꯩ ꯅꯨꯄꯥꯅꯀꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯌꯥꯕꯨꯗꯤ ꯌꯥꯔꯤ ꯀꯔꯤꯝꯕꯨꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯈꯤꯇꯪ ꯁꯣꯟꯊꯔꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯈꯤꯇꯪ iPhone 11 ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝꯁꯤꯗ ꯌꯥꯎꯔꯕꯅꯤna ꯑꯩꯒꯤ 11ꯁꯦ ꯀꯦꯃꯦꯔꯥ ꯁꯦꯡꯖꯔꯒꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯐꯖꯅ ꯁꯦꯡꯕꯗꯣ ꯑꯣꯏꯗꯦꯕꯀꯣ ꯌꯥꯝ ꯑꯉꯥꯟꯕꯗꯕꯨꯗꯤ ꯁꯦꯡꯕ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯀꯩꯀꯥꯁꯨ ꯅꯝꯕꯅꯤꯅ ꯐꯣꯟ ꯑꯣꯏꯅ ꯄꯤꯔꯒꯦꯅ ꯃꯥꯅ ꯑꯗꯒꯤ ꯂꯧꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯀꯂꯔ ꯑꯇꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯩ ꯀꯂꯔ ꯂꯧꯔꯧꯒꯦ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯑꯦꯕꯀꯣ ꯑꯩꯅ ꯂꯦꯚꯦꯟꯗꯔ ꯋꯥꯏꯠꯔ ꯑꯗꯨꯃꯥꯏꯅ ꯂꯧꯒꯦꯗꯤ ꯇꯧꯕꯅꯤ ꯑꯗꯣ ꯃꯇꯥꯡꯗꯨꯒ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗꯨꯅ ꯆꯦꯟꯕꯗ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯃꯨꯛ ꯁꯨꯝ ꯈꯔ ꯀꯨꯏꯔꯅꯤ ꯍꯥꯏꯅ ꯃꯥꯅ ꯂꯥꯛꯄꯗ ꯄꯨꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯕ꯭ꯂꯦꯛꯇ ꯑꯣꯏꯅ ꯂꯧꯔꯦꯕ ꯑꯗꯣ ꯑꯩꯅ ꯑꯃꯔꯣꯝꯗꯁꯨ ꯐꯔꯦ ꯋꯥꯏꯠ ꯂꯧꯍꯧ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯁꯨꯝ ꯃꯑꯣꯡ ꯁꯤꯜꯂꯒ ꯀꯂꯔꯗꯣ paibadunadi nungaidana ko aduna aina black se amukho paidre handakna ahanbani aina phone paiba khudingi white ata oiba ko amukna sum blue amambado adumaina oideba ko ado black su yam nalammi atoga iPhone 7 is paibadu su ko 11 na kitang chawraga kitang sulumba dai taweba ko aduga asisna kitang suppaga yam nana ui paibadu su ko gi khutta paiba yam nungaibadu pikta ka tawraga मैम सो उनरमनी दा अदो आइगी ओइनादी आइगी गिफ्ट ओइबने सम मैम दा उचरकपनी हरावबगी अदो आइना से लाक्टु मंगदा आइना फोन कवर सुम चेलगा सम लौजर हौरे से लेरे को ट्रांसपेरेंट से आइगी ब्लैक ओइबदुगा से चानरनी आइना सिसो इन लौबनी अदुगा चार्जर प्रोटेक्टर सु लौरे अदो पानना बहोना बदा फसाबगा लोइ तटखरे यंगलके दुसु सिम कमता हाप्ट्री फोन अनोबा सिनबे क्वाइ तनबाय बुको फोटो अमा फोन दा लेहोबसे थादोक थाजिन तौनबा दु इसेसु असेसे क्वालिटी से यम परमे से फोन कवर से होम के बनि यमना 200 माइन 200 250 मनुंग दु माइनर ओइगि गुम तौबनि काउ काउरे दु यम नाले दर्स यम फजा बनि जिकता पानरमिनि बको
ꯇꯨ ꯑꯁꯤꯁꯤꯅ ꯆꯥꯔꯖꯔ ꯃꯔꯤꯁꯦ ꯍꯦꯛꯇ ꯇꯜꯂꯛꯏꯕꯀꯣ ꯇꯜꯂꯛꯄꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯆꯥꯔꯖꯔꯁꯤꯁꯨ ꯇꯜꯂꯛꯇꯦ ꯀꯟꯅ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯆꯥꯔꯖꯔ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯏꯅ ꯂꯧꯔꯦ ꯑꯗ ꯃꯔꯤꯁꯦ ꯄꯥꯟꯅꯔꯝꯕꯒꯤ ꯑꯁꯤ ꯑꯍꯦꯟꯕꯁꯦ ꯀꯛꯇ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯕꯣꯁꯦ ꯌꯥꯎꯔꯝꯃꯤꯅꯦꯕꯀꯣ ꯁꯤ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕꯁꯦ ꯇꯠꯊꯣꯛꯈ꯭ꯔꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯒꯝꯅ ꯅꯞꯁꯟꯒꯅꯤ ꯄꯥꯟꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯆꯥ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯑꯁꯦ ꯃꯃꯥꯁꯦ ꯂꯛꯈꯤꯄꯨꯔꯗꯩ ꯂꯧꯔꯛꯄꯅꯤ ꯀꯁꯥꯔꯗꯒꯤ ꯑꯩꯈꯣꯏ ꯆꯦꯗ ꯑꯥꯗ ꯄꯨꯅꯕ ꯍꯥꯏꯅ ꯃꯄꯥꯅ ꯂꯥꯛꯑꯒ ꯆꯥꯅꯤꯡꯕꯗꯨꯒ ꯆꯥꯕ ꯍꯧꯒꯠꯈ꯭ꯔꯦ ꯈꯔꯗꯤ ꯊꯝꯒꯅꯤ ꯍꯥꯎꯕꯅꯦ ꯑꯁꯤꯁꯤꯅ ꯂꯨꯄꯥ ꯑꯃꯒꯤ ꯐ꯭ꯂꯦꯚꯔꯗꯨꯒ ꯃꯥꯟꯅꯗꯕꯅꯦꯕꯀꯣ ꯁꯤꯅ 5 ꯄꯤꯕꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯥꯕꯣꯏꯗ ꯆꯠꯀꯦ ꯇꯧꯕꯗꯣ ꯆꯠꯂꯔꯣꯏ ꯃꯥꯁꯨ ꯉꯁꯤꯁꯦ ꯊꯣꯛꯄ ꯇꯜꯂꯦ ꯄꯣꯊꯥꯔꯒꯦ ꯍꯥꯏꯕ ꯍꯌꯦꯡꯗꯩ ꯊꯣꯛꯑꯁꯤ ꯍꯥꯏꯅꯀꯣ ꯍꯌꯦꯡꯁꯦ ꯐꯦꯟꯁꯤ ꯆꯠꯂꯨꯕ꯭ꯔꯥ ꯑꯗꯨꯒ ꯀꯥꯃꯥꯈ꯭ꯌꯥ ꯆꯠꯂꯨꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯣꯏꯅ ꯆꯪꯉꯨꯔꯅꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯥ ꯍꯪꯆꯤꯠꯇꯤ ꯆꯠꯂꯨꯔꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇꯗꯤ ꯃꯇꯝ ꯂꯩꯔꯤꯁꯤꯁꯨꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯁꯦ ꯆꯠꯀꯦꯗꯤ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯇꯜꯂꯦ ꯅꯣꯡꯁꯨ ꯃꯪꯉꯛꯏꯕꯀꯣ ꯅꯣꯡꯁꯨ ꯆꯨꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯄꯣꯊꯥꯈꯤꯒꯦ ꯃꯆꯥꯁꯨ ꯇꯨꯝꯅꯤꯡꯉꯛꯏꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯒꯨꯗ ꯅꯥꯏꯠ